ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯌꯥꯏ ꯇꯝꯃꯒꯤ 192 ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯊꯦꯡꯖꯤꯜꯂꯛꯏ ꯕꯥꯔꯣꯒꯤ ꯄꯨꯡꯐꯝ ꯑꯗꯨ ꯌꯧꯒꯗꯕ ꯈꯖꯤꯛꯇꯗ ꯉꯥꯏꯔꯕ ꯃꯇꯝꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯝꯌꯥꯊꯦꯜ ꯈꯨꯜꯗꯅꯤ ꯁꯣꯊꯤ ꯑꯗꯨ ꯃꯄꯥ ꯁꯣꯡꯄꯥꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯁꯤꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟ ꯑꯍꯤꯡ ꯅꯨꯡꯁꯣꯏꯕꯗ ꯇꯨꯝꯗꯈꯩ ꯃꯍꯥꯛ ꯇꯥꯗꯨꯕꯨ ꯄꯥꯏꯔꯒꯗꯃꯛ ꯂꯩ ꯀꯩꯂꯦꯡꯁꯦ ꯑꯗꯨ ꯄꯥꯏꯔꯒ ꯃꯄꯥ ꯁꯣꯡꯄꯥ ꯑꯗꯨꯁꯨ ꯃꯆꯥꯅꯤꯄꯥꯗꯨꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨ ꯃꯆꯥꯅꯤꯄꯥ ꯁꯣꯊꯤꯅ ꯄꯥꯕ ꯑꯩꯁꯨ ꯃꯇꯝ ꯌꯧꯔꯛꯂꯤ ꯊꯣꯛꯂꯒꯦ ꯅꯁꯥꯒꯤꯗꯃꯛ ꯄꯥꯕꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯅꯨꯡꯁꯥ ꯊꯤꯔꯤꯕꯅꯣ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤ ꯊꯣꯛꯂꯕꯗꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯄꯥꯕ ꯅꯍꯥꯛ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯅꯁꯥꯅ ꯁꯥꯃꯨ ꯃꯌꯣꯡ ꯌꯥꯕ ꯉꯝꯂꯒꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯇꯔꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯀꯩꯂꯦꯡꯁꯩ ꯈꯣꯌꯨꯝ ꯃꯍꯥꯛꯀꯤ ꯈꯨꯠꯁꯨ ꯇꯥꯁꯤ ꯌꯥꯎꯔꯕꯅꯤꯅ ꯅꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯅꯁꯥ ꯆꯠꯆꯔꯨꯈꯤꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯁꯥꯗ ꯊꯧꯒꯜ ꯂꯥꯟꯕ ꯀꯨꯕꯤꯌꯨꯗꯣ ꯃꯄꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ ꯃꯃꯥ ꯑꯗꯨꯗꯤ ꯀꯔꯤꯃꯇ ꯈꯪꯂꯝꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯉꯟꯇꯥꯅ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯈꯣꯝꯂꯦꯡ ꯇꯨꯡꯒꯣꯟ ꯇꯥꯟꯈ꯭ꯔꯕꯅꯤ ꯃꯄꯥ ꯁꯣꯡꯄꯥꯅꯁꯨ ꯃꯆꯥꯅꯤꯄꯥ ꯁꯣꯊꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯅꯥꯟꯊꯔꯒ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯊꯧꯒꯜ ꯂꯥꯟꯕ ꯀꯨꯕꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯁꯣꯊꯤ ꯑꯗꯣ ꯈꯣꯌꯨꯝ ꯃꯍꯥꯛꯀꯤ ꯇꯤꯃꯦꯟꯇ ꯀꯩꯂꯦꯡꯁꯦ ꯑꯗꯨ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜ ꯑꯁꯣꯝꯗ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯂꯝꯃꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯃꯨꯛꯇ ꯇꯥꯗꯕ ꯈꯣꯟꯖꯦꯜ ꯀꯌꯥꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯁꯤ ꯂꯥꯏꯈꯪꯗꯅ ꯅꯤꯟꯅ ꯇꯥꯔꯤ ꯃꯀꯨꯅ ꯃꯣꯡ ꯍꯥꯗꯅ ꯈꯣꯡꯕꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯧꯁꯥ ꯅꯠꯇꯕ ꯃꯑꯣꯡꯗ ꯀ꯭ꯋꯥꯛ ꯂꯪꯖꯥ ꯀꯌꯥꯁꯨ ꯈꯣꯡꯂꯤꯕ ꯃꯗꯨꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯁꯣꯊꯤꯗ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯑꯃꯗꯤ ꯌꯥꯎꯏ ꯑꯉꯛꯄ ꯑꯃꯁꯨ ꯄꯣꯛꯏ ꯂꯝꯕꯤ ꯑꯗꯨꯗ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯆꯠꯇꯅ ꯑꯁꯨꯝꯅꯁꯨ ꯈꯟꯖꯔꯝꯃꯤ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤ ꯑꯁꯤꯕꯨ ꯀ꯭ꯋꯥꯛ ꯂꯪꯖꯥ ꯀꯌꯥꯅ ꯑꯍꯤꯡ ꯑꯁꯤꯗ ꯈꯣꯡꯂꯤꯕ 이마나 뽁버리게 한마리 와리다 파우 따드리 아두가 마구와시나 아야라 미엔다 콩리바노 음시크레다 마시 뿜나 막시나 딱마리 가리군바 우망골기 마색 오이바 아마리 딱리 마기 아로이바 오이브나 상나 그라바 오시노 나시기 누미따 마구 마이티바 비라바디야 융다 할라로이 노홍안바 파우 마하고 팡나바 꼬이티 티가니 ꯃꯈꯣꯏꯗ ꯇꯤꯃꯦꯟꯇ ꯂꯥꯡꯇꯛ ꯂꯪꯂꯕꯗꯨ ꯄꯥꯏ ꯇꯞꯅ ꯂꯝꯕꯤꯒꯤ ꯁꯤꯗꯥꯏꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯃꯈꯨꯠ ꯃꯁꯥ ꯏꯁꯥꯡ ꯁꯥꯡꯕ ꯂꯩꯇꯥꯅ ꯑꯣꯜꯂꯕ ꯑꯀꯤꯕ ꯁꯛꯇꯝ ꯀꯩꯁꯥ ꯃꯤꯁꯥꯗꯨ ꯆꯠꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯍꯥꯛꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯄꯒ ꯀꯩꯁꯥ ꯃꯤꯁꯥꯗꯨꯁꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯊꯣꯔꯛꯄ ꯅꯠꯇꯦ ꯃꯈꯨꯠ ꯑꯁꯥꯡꯕꯗꯨꯅ ꯅꯝꯗꯅ ꯆꯣꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯀꯌꯥꯗ ꯌꯦꯡꯉꯨꯅꯤ ꯃꯃꯥꯏ ꯑꯁꯤ ꯑꯣꯟꯊꯣꯔꯛꯂꯒ ꯑꯩꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯗ ꯃꯍꯥꯛ ꯌꯦꯡꯂꯕꯗꯤ ꯈꯨꯗꯛꯇ ꯃꯍꯥꯛ ꯃꯁꯥꯁꯤ ꯄꯪꯊ ꯂꯦꯛꯊꯗꯨꯅ ꯃꯄꯥꯡꯒꯜ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯈ꯭ꯔꯒꯗꯕꯅꯤ ꯃꯍꯥꯛꯅ ꯁꯤꯡꯂꯤꯕꯒꯤ ꯖꯥꯠꯁꯤ ꯍꯟꯅꯕꯨ ꯌꯦꯡꯂꯛꯇꯦꯅꯤ ꯂꯝꯖꯦꯟ ꯑꯣꯟꯊꯣꯛꯅ ꯌꯥꯡꯂꯤꯕ ꯀꯗꯥꯏ ꯇꯥꯅ ꯌꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯇꯤꯃꯦꯟꯇ ꯑꯁꯤꯕꯨ ꯎꯈ꯭ꯔꯕꯗꯤ ꯃꯄꯥꯡꯒꯜ ꯃꯊꯧꯅ ꯄꯨꯝꯅꯃꯛꯇꯨ ꯁꯨꯝꯈ꯭ꯔꯒꯗꯕꯅꯤ ꯋꯥꯈꯜ ꯃꯑꯣꯟ ꯃꯣꯟ ꯈꯜꯂꯒ ꯃꯍꯥꯛ ꯑꯗꯨ ꯇꯞꯂꯤ ꯍꯧꯖꯤꯛꯇ ꯂꯩꯇꯥꯅ ꯆꯦꯟꯈꯤꯕ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯂꯝꯕꯤꯒꯤ ꯁꯨꯊꯦꯛ ꯑꯗꯨ ꯍꯦꯛ ꯂꯩꯁꯤꯜꯂꯛꯄꯒ ꯃꯃꯥꯡꯃꯛꯇꯗ ꯈꯨꯂꯥꯛꯄ ꯀꯥꯔꯣꯡ ꯑꯗꯨ ꯃꯨꯛꯑꯒ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯀꯥꯔꯣꯡ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯆꯣꯊꯤ ꯑꯗꯣ ꯈꯨꯂꯥꯛꯄꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯆꯣꯊꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯤꯃꯦꯟꯇ ꯑꯗꯣ ꯇꯨꯡ ꯑꯗꯣꯝꯅ ꯃꯈꯨꯠ ꯅꯥꯝꯃꯗꯨ ꯇꯧꯔꯒ ꯄꯨꯁꯤꯜꯂꯒ ꯂꯣꯠꯂꯤ ꯀꯥꯔꯣꯡ ꯑꯗꯣ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯒ ꯆꯣꯊꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯝꯊꯤꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯆꯣꯊꯦ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯇꯨ ꯑꯩꯗꯤ ꯂꯣꯏꯅꯃꯛ ꯃꯤꯠꯇ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯎꯕ ꯐꯪꯈ꯭ꯔꯕꯅꯤ ꯀꯗꯥꯏ ꯅꯍꯥꯛꯅ ꯍꯧꯖꯤꯛꯇ ꯇꯨꯡ ꯑꯗꯣꯝꯗ ꯂꯣꯠꯁꯤꯟꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯣ ꯋꯥꯔꯝ ꯄꯨꯝꯕꯁꯤ ꯑꯩ ꯅꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯈꯤ ꯈꯨꯠꯂꯥꯏ ꯑꯗꯨꯗꯤ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ ꯀꯩꯁꯥ ꯃꯤꯁꯥꯗꯨ ꯈꯛꯇ ꯅꯠꯇꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯈꯨꯂꯥꯛꯄ ꯑꯩꯕꯨꯁꯨ ꯁꯤꯡꯅꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯀꯗꯥꯏ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯣ ꯈꯨꯠꯂꯥꯏ ꯑꯗꯣ ꯅꯪꯅ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯤꯒꯦ ꯁꯣꯊꯤꯅ ꯈꯨꯂꯥꯛꯄꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯆꯥꯛꯊꯥꯛ ꯇꯝꯗꯨꯅ ꯆꯥꯕ ꯑꯗꯨꯒꯨꯝꯂꯕ ꯂꯩꯇꯥꯜ ꯍꯥꯏꯔꯕ ꯇꯥꯏꯕꯪ ꯁꯥꯗꯨꯗ ꯅꯍꯥꯛꯅ ꯌꯣꯛꯈꯠꯂꯒ ꯂꯩꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕꯒꯦ ꯈꯨꯜ ꯑꯁꯤ ꯅꯣꯡꯃꯗꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯒꯅꯤ ꯌꯥꯏꯇ ꯃꯃꯥꯒꯤ ꯈꯌꯥꯠꯅꯨꯡꯗ ꯇꯥꯗ꯭ꯔꯤꯉꯩꯗ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯤ ꯈꯨꯂꯥꯛꯄ ꯃꯨꯟꯅ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯧꯕꯤꯌꯨ
ไอ้ชูคุณจามีอย่างกี่ขันละก็หิ้งกี่มาตามมาสิดาตุ่มมาซาบขังนั่นเลยตาละดูที่รักปนีไอ้ลำบีทัดโอคุลักปะไอ้นางวันเดการีมาที่ยัสรอยการงนะสุดที่อามุกตั้งไงกูคุณละสิยาฟันนับกิตามักตันีไอ้น่ะสิลิบสิอาฮัลโหลยเราไม่ไหวกี่อาบุษทักตำนั้นพิจารณาทุกครั้งคุณละสิดาวาบัตารกัดวิยาอิตามาดูบุเลยตานโอลบะกัยสามิชาสินะตารายในลักษณะมังคำคีบดูนักพัดที่ให้นันนิงบราวนังมุนอามุกตัววัคลตัวตามยาเทลคุณละสิเดลัยดีบะฮัลกิมาตามโมยรับสิอาชุกิมาติยามีมาคอยสิงห์สิใจโอลอยู่ในสักทักปีครั้งคุณละสิงห์อักเชนดูนเลยเห็นบัตุนพัดตบรณีอามุกตัวดีวัคลตัวกูส่วนที่การงนะให้เรียกดูวัคลเนี่ยขันจับกุมตัวมาตั้งมาสิเดการงนะพันเหล่านั้นส่งสิลักตัวนะส่วนที่ดูบุลเลยไม่ได้เกิดเหล่านั้นนำมีมาปังกลมาท่องนาดาทุกิมาติกันบการงมันส่วนที่ดูสุอารายบะอมนัตติอินขลักปะปักขังโอยบันีมาท่องนามาริงเจลามาดีมาปังกลสุสุกิมาติกันลีลำบีลำยาดูแต่สุดที่ก็ดูนามาคอยอันนี้มักโตนำนักขลักลามีอาดูปุ๊มาคอยอันนี้นะตัวนารีบะปุ่มนามักโตไล่ตาโนโอลบะกีบะฟังลบะไกชามิชาดูดีลับตักนะอุจาโอเรลามาเดตรงดูนะเยี่ยงละกันเลยการีก็มันนักสินรีเยี่ยงลบตาระบดีส่วนที่เกตรงเดโลลิบตาดูโอระบดามหาคิมาติกมีไอลวยนมักหันคิกระโดริบมาดูนมหักนักสินบัดิงมจดีการีก็มันคุลักปะการงมาสินันิปะมซาสิบไม่ที่บบีระบดีอิตาอุสงปากิมาไอเยี่ยงละรอยมาสิดิมหักไอกิขยะนังเดสรูมาเชนมาติเลมันดับซาบตาบดีมาชาสิมาตรงกิมาตรงงักตนีซาบุฟันหาวบดีกินบุชงนีดาส่วนที่อามาดิการงอะดูอามันงัมบุชงงัมดาอามันงัมบุชงงัมดากันนมุกนาจารามีส่วนที่ดูดีมาขุดน้ำมันที่เมนตาดูไปรกันการงกับมุกนาบันีการงนี่มาชาดการิสุลอยนาบันตีอันนี้ดูน้ำนาบยาบันน้ำนารามาตุงการงนักขุดหาดูหันคราบมาลีส่วนที่กิเสียงใส่บังมาดูดามาคิสาวรบุคุตุมมาดูนะชาพูกันน้ำมุกตั้งทีลีส่วนที่ดูทับมซาดันทารักมาดูดาเงียบตั้งดีวัคลมังดูนไตวัคลมังนี่เสกอาชิดามาคนนับไปดีบัติเมนตาดูบุลักตั้งมุนนับกิตามักตาการงนักคนนาจารามีอาดูบุอังอัปนีวัคลตาดันเล็กทักทับสุส่วนที่ดูมาคนนับไปที่บัติเมนตาดูการงนับฟันลักคนอาราบสุมุนนรลกทุกปังกัมตรีอาชุกิมาติกันนับไปที่บักขายบุญโยตัสฮาวซินที่บักสัมมานารีอิจฉาการีมาตาวนุสิรีมาคนน้ามาขับตันนับไปบัติเมนตาอาสิบไอ้กิคนอันนี้สังนันสากีอะไรบัปังกัลพุทธกันลกทุกปัจจุบันกัมตรีบ้านี่ป้ามาชานักคอยนี่ขังดับกิวายนี่คนละสิ่งดับมักไอชุขันดับนัตตินี่ยายตามมาหังเฮ็ดทุรักละบรีโน้มกินมิตรคนละสิ่งอุดกุมนัตตุมบสิยานอะไรบรียานฮะนะไอ้กิสุอารวยบโอยคิบะมาดูบุคคลละก็ไอ้เนี่ยลำบิชางอูตุนะมาสิปุ่มนำมาปังทบนิโกอาดูกันนะหังไอ้กิมายุกตีเย็นนะบ้ามุกมเลี้ยละบ้าที่เมนตาวลูกป้ามาสู้นะฮักบุไอ้เนี่ยมุกลิบสิดามุกตัดยารุโดไอ้กิมาติงปังบิวโดอาชุมนะฮันจินไฮเซมาซิลดาไลชุนคารามจุสฟอรีอาดูอุปาร์ไลคิรีที่เมนตาดูสุที่กิมาคุตตรีนาทุกข์ให้บิยาได้ไม่ฮักตั้งกิมาตุงสุที่ดูแต่บางวัคลขังลังละอีผู้เขาก็ลักละกาการงยิมาทบักอดุดาสาพูกันนามุกตักดูดเหล่านักเอาทุกเขียนการงอดุฟันสังนับไปทุอีเสียงใส่บางมาดูดีคาร์ดีดูมักนารีสาพูกันนักการงนัดทิ้งขีบดูดามากิเสียงเลยบันหิงเอาบกสัมมานาระบันีสุที่ดูฮัสไอ้บุคคลที่หายนัดตัวระบุคุลักบันหักนะไอ้ดินหักสิคุลัสิกมาปีมาปานิหายนะชุกิมาติกสักทุกเสรบันีนะฮักยาสิกุมลบปุกเสียปีกมาโตสิหานักขังนับดีไอ้ชุนังกิมายุกเตล็ดบังกระบันคุณลักพวกเฮลัมลุยดับนิโกอาดูบ่าวสิทีเมนตาสินะไก่ชาไม่ดีนะฮักสุนัขคอยนี่มักเผาเรื่องเลี้ยงละกะหัดเลยง่ายโคเสียนคิโนนะฮักกับพวกไอ้สักโลนัดูลางละโรไอ้ก็สมุมายุงยาสีนาริลเลยระบดีมังก็ส่งทรอุนี่ป้าทวงนะมัมตังโอยนะสมุมายุงยาสีโรการิกิดามักโตนะฮักนะคุณทาร์กขังละก็เลยริบโตคุณลักพะการงไอ้กิมังก็ส่งทรอุนาริลเลยระบดีสมุมายุงยาสีอาชุมนะส่วนที่นำมาโคปงไฮรักปัสสิดาการงอดูมาฮักอาชาอุปมนำมาตัวพาจินจับงำดัดนะมาสามูอุปมนำมาตัวมาตัวสมบัติเขาเรียไต่บังสักตามาดูบุตรทุกลำกับพวกไอ้สักล้นดูลางบ่าวร์กุมาตามัสสิดาส่วนที่เนี่ยไปบัติเมนตาดูไก่เลี้ยงเสดูปุถุรักลำมาดูกิมังอัลอูบัดามาสับปุ่มนำมาตัวมาเยงตาเดตารับกุมตาวรีการงอดูบันทารีอาหูบุคคลเจนละมักลอยเนี่ยนำไอ้ไก่สไลขังเงินเราลำเล็กพันชงดูนะมาฟังมาสิเด็กทัดโอคิรามีอิจฉานี่ป้าสุดทุกตะวันห่างนายสามุมายุงยากันนี่หายนะ
ชงทรักลบสารบกูคุณละสิคุณลักป้ามโอยนมียามาสิบุงอกเสียละกันเลยก็ตระหายระคุณจะปุ่มนมักสิบุหิงซาบ้ามักขยะแต่สักทักตำดรมาหังยกนั่นเลยงั้นสินั้นสิโอยครีมาตุงตาบุตรคุณลักป้ามักลิสต์ลำเสยาวรักระบดีไอ้คุณมังนั่งตุกกละขัดปังงมกันนี่อาชุมน่ะหายระกสวดที่ยาดูไม่ไกลสลายข้างนั้นคุยนี่ยังไงเขาจิตแต่มาหังนิ่งสิ่งแบบนั้นมาหังนั่งใส่ลาคีบดูไล่ตาโน่แล้วบักไอ้ชามิชาดูไม่ที่ว่าปีนบักดมักตาลาคีบันนี่หายไปดูชุมมินะคุณลักปะการงมาทงหุกตะบุตรบุตรเทียนรูดนะไอ้บุมาตั้มขราดิปันทักรีเขาจิกสิบุบารุกิปุ่งพมาดูเห็นครับจ้าละบารุกิปุ่งพมาสิดามหักบุไอ้เนี่ยสัตย์ยังลันเทียนนรบดีแกยาดฟักตะบุอาชุมนุมหักนะคงทางนะวิทางนะไม่แกยาชมเดลัมบียาดูดาจุมลักมาตามาสิดามาใช้มาใครลับตั้งอุจาอุเรียลมาทักตาตรงนู้นเลยระเบิดไล่ตาโน่แล้วบักไอ้ชามิชาดูมาคุยสังสังมาใครอุจาอุเรียลละดูกิกัสสิละดูดาหุ่นละสิละกลดกรีโซที่ยาดูสมนาสุกิมาติกสิงการิกงว่าคนละมาตาขี้หายดูนะลัมบียาดูกินักลดาฮาริบอุจาอุเรียลกยาดูมาทักรีเย็นขลักปนีท้าวกิมุชีระบมังงาลาดูตะโอยเจ้าระบบอุจาอุเรียลมากิมาทุลดาการิกงบ่ายงเจ้ามากุมนตาวบ่อามาหุ่นไล่ดูนะอุจาอุเรียลดูนะล้วนน้ำมากิตามักตะขนจารีบดูเอียมาสิโชยนโอยระกันนี่มานี่มาขุดละสินช่างลิบาเฮ้ยก็ชามิชาหายระเบิดไล่ตานโอละบ้านาซาเนียานามาเลียมไล่มาสิจงทารุนาหางนาไอ้งูนัจังเจระบดีนาปุ่นสิสุปปะดูกันบีกีไอ้ข้าเดลัยระรุไอ้นาหายบคุดิมักนาหักยาระรุนาตระดานาอันมกันละบดีไอ้คุณนาไปริบกไก่เลี้ยงใส่มาติกมีไอ้ไล่ระบคอยมไล่คุลาสินะพาวเริงเลี้ยงละกันนาหักบุมิคุบอาศิมักเตะขาดละกันนี่ตาระบระไก่ชามิชามาเลียมไล่มาไอ้ทักส่งทารุมาเชลดาฮาวน์ลาวดูนะโชที่ยาดูนะฮันเจนนะไล่ตาลีมาฟันดูว่าให้กี่อาชูให้รามีอาดูบุอันนั้นกันละบไล่ตานีก็ชามิชาให้ไปดูนกฟิตตัวเรื่องสาวเรื่องอุจาอุเรียลมาทักดูดังตรงละกันเลยรีโชที่จะสาวนิ่งบางไม่ยายนะปุ่งจ่าเสียนตัวกี่บัตรอะไรกันมาคนน่ะไปรีบัติเมนตาดูก็เลี้ยงเสียดูให้เพชรมาไปยังละกันสาวเรื่องอุจาอุเรียลดูกี่มาทักกันนับหาดูเลยรีบ้าก็ชามิชาดูบุหาแต่ที่หาลกี้หายไปกี่มาตากมชาพูกันนะมุกตังที่เมนตาดูลังลามีคอยมไล่กี่ที่เมนตานี่ลังบุลังลับที่ตำลิบโพสต์กันดูดาช่วยเดินมากี่ปาลกันตะบันทางเดินมีกุปตาโหลดหาดูนัดให้ดูนั่นเลยบ้าก็ชามิชาดูกี่มาทับกมาปาดูดาลังลักลีบกัยเลี้ยงเสียดูนะพาวริงเลี้ยงขีรามีอาหูบคนเจลามาดาคุณละสิบชราชนะมุกตังลาวรำลักวางลับอุจาอุเรียลทักทุตกี้มาเลมไล่ไม่ทักตาปัจจักลาวนาตาเลยเฮกตารักปะกาแต่บางหักสังดูดามุกหันเจลักลามีมาใส่มาใครลังอนตัวรีบกับชามิชาดูกิสักตั้มปุ่มนมักตุงปังกรีมายาดูตะกงกอนบิริไกการิกงวะให้ยามาดิให้หนึ่งมารีชิรัมได้กิมิกุบดูดากับชามิชาดูนตัวรีบดูโซเทียสมักยาสีอินปันทับตัวดูนมานักดูสังสิลักลามีมาชาชักลดูดาคงปักดูเนลีมาทับมาปาดูดาฟาวริงเลี้ยงรีบกับเลี้ยงเสียดูมาขุดน้ำมันมุกลักสลีเฮกสัตปะกาสอร์สังน้ำมุกตั้งคนดุกลักมาสิลดาการิกงบ้าลาวสินบังคังดาบวะให้ยามาคักโซเทียบมุนในยังนัสโซลามีอารอยว่าให้ไปดูมิกุบอาศิมักเตดโอยครีก็ชามิชาดูกีโซเทียบสิวคอยมไล่มาติกไม่ใหญ่เลยหรือเปล่าก็เลี้ยงใส่นาคีมาเตียงนั่งสิริคุลละเสียวานะตากระดับปุ่มนักไอ้นักกันบังเลยดูนุ่มไอรีมาสิมงนุ่มไอบ้านิสุดรีฮาวจิกที่คุลละสิเดียขายถึงไอ้บ้าปีนบ้าอามัดกันเลยทรีคุลักปนหักปุริไอ้คุบังใหญ่เลยรับกับสัมมันระบันีพอรีเฮ้ยอินุมิตตัดีคนจามีเอางิมมังนะหักสิบุนะหักยาสิบหักสังสิอารอยมาเท่ามังมเท่าบุกิมหุตตาลำลักกิสักยาเนี่ยปิดทันรุเลยระบาอุมังกาดูเดลังทุกลักสักไอ้สิ่งนั้นเสียเสียนะสักลักมาดูนั้นหักกิมาติกสับเสรักนี่อาชุมนะโจที่ยาดูให้กิอาสิให้รำลักมาตินทุยสิสิลำลักมายุมตำนะอิงิมาตามสิดาฮัลลักลามีมาป้าส่งป้าดูสุมายุมนันุสาธีระกันเรำนี่มาสานุปานะเทียกตะกายดูฮัลลักปัสิดาปาวนุงไงบ้ามักลอยนะมาหักสุฮาราอุตยามนัลอยนะมีอาดูกับขัลรักอับสุนะฮะโอยริงเอมาตำตะกี้ยามนัลอยนะตินาเจรักมาตาวมาโอยบดีนะนุงไงตับสุโปอีอาหิงเอมาตำมาดูสวาดูมักฮอกเซนกรีน้องนมาปุ่งพานึงงาลบมาตำนันี่อายุยันดาอังันมาสิดาโชเทนะปาวเซลระดูนะคนละสิดเลยบักคุณจับปุ่มนมักตัวใครชามิชาโอละบเลยตานะตารีมาฟุมาดูตำนิละอามีมียามาดูนะอาศิบักสังดูอูบดาอาเปียนมาปุ่อามีโชเทียสิบุมาติกซาบุคุลละสิกิลุสิงปุเรลามาไว้นึกสิกินมิตรกิขันนักรี
ꯑꯗꯨ ꯃꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯀꯥꯔꯣꯡꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯀꯌꯥꯁꯨ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯁꯣꯊꯦꯅꯁꯨ ꯀꯥꯔꯣꯡꯒꯤ ꯑꯔꯣꯠꯄ ꯄꯨꯝꯅꯃꯛꯇꯨꯗꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ ꯃꯤꯌꯥꯝ ꯏꯍꯧ ꯇꯧꯗꯨꯅ ꯀꯥꯔꯣꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯀꯥꯔꯣꯡꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯉꯤ ꯀꯥꯔꯣꯡ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯛꯁꯪ ꯉꯥꯡꯂꯒ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯨꯅ ꯅꯣꯟꯊꯖꯔꯒ ꯂꯩꯔꯤ ꯁꯣꯊꯦꯅ ꯈꯨꯜꯂꯥꯛꯄ ꯀꯥꯔꯣꯡ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯃ ꯑꯣꯏꯔꯒ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯍꯤꯡꯁꯥꯕꯁꯤꯒꯤ ꯆꯥꯛꯊꯥꯛ ꯄꯤꯅꯕꯒꯤꯗꯃꯛꯇ ꯁꯔꯧ ꯂꯥꯡꯁꯤꯜꯂꯝꯂꯤꯕꯁꯤꯕꯨ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯩꯒꯤꯕꯨ ꯇꯥꯏꯕꯪ ꯊꯋꯥꯏ ꯊꯥꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯍꯣꯠꯅꯔꯝꯕ ꯀꯌꯥꯗꯣ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯈꯪꯂꯣꯏ ꯍꯥꯏꯗꯨꯅ ꯈꯟꯕ꯭ꯔꯥ ꯀꯨꯏꯔꯦ ꯅꯪꯕꯨ ꯑꯩꯅ ꯆꯤꯡꯅꯔꯛꯄꯁꯤ ꯂꯩꯇꯥꯜ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯄꯨꯀꯣꯛ ꯃꯀꯣꯛ ꯑꯣꯏꯅ ꯍꯥꯞꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯦꯟꯅ ꯆꯤꯡꯅꯔꯛꯑꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯁꯥꯅ ꯅꯁꯥꯒꯤ ꯅꯔꯥꯜ ꯑꯗꯨ ꯌꯥꯖꯔꯣ ꯈꯨꯜꯂꯥꯛꯄꯒꯤ ꯐꯝ ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯣ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯑꯄꯥꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯑꯃꯨꯛ ꯍꯥꯞꯆꯔꯒꯦ ꯑꯁꯨꯝꯅ ꯀꯜꯂꯕ ꯋꯥꯍꯩ ꯀꯌꯥ ꯑꯁꯤ ꯀꯥꯔꯣꯡꯒꯤ ꯃꯐꯝꯗ ꯊꯥꯔꯛꯄꯗ ꯀꯥꯔꯣꯡ ꯑꯗꯨ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯃꯄꯤꯔꯥ ꯆꯦꯜꯂꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯃꯣꯠ ꯈꯔ ꯑꯃꯁꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯆꯔꯛꯂꯝꯃꯤ ꯀꯥꯔꯣꯡꯅ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯈꯤꯕꯤꯛꯅꯁꯨ ꯇꯥꯕꯤꯌꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗ ꯐꯣꯡꯗꯣꯛꯆꯈꯤ ꯆꯨꯝꯃꯤ ꯃꯤꯌꯥꯝꯅꯁꯨ ꯑꯩꯕꯨ ꯂꯥꯟꯅ ꯎꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯖꯈ꯭ꯔꯤꯕ ꯈꯔ ꯑꯗꯨꯗꯤ ꯃꯌꯥꯝꯅꯁꯨ ꯈꯔ ꯃꯨꯟꯅ ꯍꯦꯟꯅ ꯈꯟꯊꯕꯤꯔꯕꯗꯤ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯗꯣ ꯁꯣꯊꯤ ꯑꯃꯗꯤ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯀꯔꯤ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤ ꯐꯕ ꯀꯔꯤꯕꯨ ꯃꯨꯟꯅ ꯈꯟꯕꯅꯣ ꯃꯤꯑꯣꯏꯕꯕꯨ ꯆꯥꯛꯊꯥꯛ ꯄꯤꯔꯒ ꯍꯤꯡꯁꯥꯕ ꯌꯣꯛꯄ ꯍꯥꯏꯕꯁꯤꯕꯨ ꯃꯁꯤꯕꯨ ꯐꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯪꯒꯤꯁꯨ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯤꯡꯂꯕ꯭ꯔꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯀꯥꯔꯣꯡꯅ ꯏꯅꯥꯎꯁꯥ ꯑꯩꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯊꯧꯗꯣ ꯅꯈꯣꯏꯁꯨ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯟꯊꯧ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯅ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯀꯌꯥꯗꯁꯨ ꯊꯥꯖꯈ꯭ꯔꯤ ꯏꯕꯨꯡꯉꯣ ꯁꯣꯊꯤ ꯅꯍꯥꯛꯁꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯗꯨꯅ ꯑꯅꯤꯔꯛ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯏ ꯇꯝꯕꯗꯨꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯅꯤꯔꯛ ꯂꯥꯛꯄꯗꯤ ꯁꯨꯈ꯭ꯔꯤ ꯌꯥꯏ ꯇꯝꯕ ꯃꯍꯥꯛꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯤ ꯑꯍꯨꯝꯂꯛ ꯁꯨꯕꯁꯨ ꯂꯥꯛꯀꯅꯤ ꯂꯥꯛꯎ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯅꯨꯡꯗꯝ ꯅꯥꯏꯕ ꯅꯠꯇꯦ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯌꯥꯏ ꯇꯝꯕ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯃꯗꯤ ꯅꯍꯥꯛꯅ ꯉꯔꯥꯡ ꯈꯛꯇꯗ ꯍꯥꯠꯈꯤꯕ ꯍꯤꯡꯁꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯧꯔꯤꯕ ꯂꯩꯇꯥꯅ ꯑꯣꯜꯂꯕ ꯀꯩꯁꯥ ꯃꯤꯁꯥ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯈꯛꯇꯅꯤ ꯑꯇꯩ ꯀꯅꯥ ꯑꯃꯗ ꯈꯣꯌꯨꯝ ꯂꯥꯏ ꯃꯍꯥꯛꯅ ꯐꯥꯎ ꯃꯥꯡꯍꯟꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ ꯌꯥꯏ ꯇꯝꯕ ꯏꯀꯨꯏ ꯀꯨꯏꯔꯔꯣꯏ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯅꯈꯣꯏ ꯀꯪꯉꯥꯎꯅꯔꯒ ꯆꯦꯟꯒꯗꯕ ꯃꯔꯛ ꯑꯗꯨꯗ ꯑꯩꯁꯨ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯒꯅꯤ نخوي نمتت يينغو نخوي نمتت يينغو أين غسي أروي بوين حجري بسني فاري ما يامنا هاي بغي متون إن أي كل شيء تدوق لغا سسكري أين توزر بو إرالا دوكي متك سابدا دي هوينا أي أمك هنا كل شيء دكون دارك لروي كلاك بغي فامسي جو كلاك أشيدا إسانا يانا تدوق سربني تنبيري ما يامو أين أمك هنا كرم جري سملا نang أيغي إتون إنارك لويدرا Isanu piya pisna baba na sat tori basida na koi bu inarak loira laklo ipa di kulla si thanok lamlaga iralgi matik sabada digi matungin na tam na sat kragi amuk hana kulla si damai sumja kraroi arubu mayam na sukhang biyo ay na hai kriba sina koi matamama da soy na kanglakani ay di tunggi lambi ubang ambani ay na thoglak kada ba kuding adu khangma na mahakpo ay na kanduna mahakpo ay na yok tu na thamkibani adubu ngasidi aigi upai leitri pungloi loikri laklo simla kulla si thadok labadi ai suyai tamba haibduna mahang na sukai daw nung da hat pasungam laroi lamdam tam na sat krasi ai ni hek sat khibaga tamya thel khul makok mai khangda ba haibdu madu madi go hoirakani ai bo amuk han kau ba lak laganu pusi asi magi oine khongda harak ta boy krasano asum na haidro karong ado masadu thak thangni mamai mamit ngak sangang pirang sen tharaga simla ga makhoi loinan tamya thel khulla sibo aroi ba bidai piraga nga sigi numit taki thadok laga satkirami kunja miyam no mahai mai amuk su nungai jari sothia mari makhoi miyam ado hai kai haidok luraga ngang khai ngang thok luraga ta sengom makti karong na hairam libado yamna sumbu wafam mama khakni yai tam mahak ado mayok nabang ngambani tamya thel khulla sid haujik te kana asu laitai Tole su lakani la oi tam ngammanati karam nabu amuk kaurugani haujikti makhoi khunjam yamado mi baiba na masa singado thak thang niklam yum honglagi kholla sibu thadok saragi haib khunja ka yamasu song thorak lami
ꯃꯈꯣꯏ ꯃꯤꯌꯥꯝ ꯑꯗꯨ ꯃꯦꯟꯃꯟ ꯇꯥꯖꯔꯤ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜ ꯑꯁꯤꯕꯨ ꯐꯥꯊꯖꯔꯒ ꯁꯣꯊꯤꯅ ꯇꯤꯟꯕꯤꯔꯤꯕ ꯈꯨꯟꯖꯥ ꯃꯌꯥꯝ ꯃꯔꯥꯡ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯟꯅꯔꯁꯤ ꯈꯨꯂꯥꯛꯄ ꯀꯥꯔꯣꯡꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤ ꯈꯨꯂꯥꯛꯄꯁꯨ ꯑꯣꯏꯈ꯭ꯔꯔꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈ꯭ꯔꯔꯣꯏ ꯂꯝꯗꯝ ꯇꯥꯝꯅ ꯃꯍꯥꯛꯇꯤ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯃꯤꯄꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯩꯒꯤ ꯈꯨꯠꯁꯨ ꯇꯤꯃꯦꯟ ꯇꯥ ꯑꯃꯁꯨ ꯂꯩꯔꯤ ꯈꯣꯌꯨꯝꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕꯅꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯁꯤꯃꯛꯅ ꯌꯥꯏ ꯇꯝꯕꯗꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯁꯦꯠꯄ ꯊꯥꯖꯕꯅꯤ ꯃꯌꯥꯝꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯒꯅꯤ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝ ꯅꯨꯡꯁꯥ ꯊꯤꯕꯤꯔꯒꯅꯨ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤ ꯑꯅꯧꯕ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯃ ꯊꯣꯔꯛꯇꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯦꯜꯂꯁꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯈꯨꯂꯥꯛꯄ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯂꯧꯕꯤꯔꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯨꯝꯗ ꯍꯟꯕꯤꯔꯣ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝ ꯇꯅꯔꯒ ꯈꯨꯜ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯂꯥꯛꯄꯗꯨ ꯊꯨꯅꯃꯛ ꯈꯟꯅꯕ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯌꯧꯕꯤꯔꯣ ꯑꯁꯨꯝꯅ ꯁꯣꯊꯦꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯕ ꯁꯧꯔꯥꯡꯅꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯆꯦꯠꯄ ꯑꯔꯨꯕ ꯋꯥ ꯑꯃꯗ ꯈꯟꯅꯕ ꯌꯥꯔꯣꯏ ꯈꯟ ꯃꯌꯨꯝꯗ ꯆꯠꯅꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯇꯝꯅꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯌꯨꯛ ꯑꯁꯤꯒꯤ ꯄꯨꯡ 8:30 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯏ ꯎꯃꯪ ꯑꯁꯣꯝꯗꯅꯤ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕꯒꯤ ꯎꯃꯪ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯕ ꯃꯇꯨꯡ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯈꯣꯏ ꯑꯗꯨ ꯅꯦꯅꯥ ꯇꯥꯅ ꯄꯣꯊꯥꯈ꯭ꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯎꯇꯨꯞ ꯇꯥꯕꯒꯨꯝꯅ ꯃꯁꯤ ꯂꯦꯡꯗꯅꯗꯨꯃꯛ ꯈ꯭ꯔꯣꯛ ꯅꯥꯈꯣꯛꯂꯒ ꯇꯨꯝꯃꯒ ꯂꯩꯔꯤ ꯅꯨꯡꯁꯥꯅ ꯌꯛ ꯂꯥꯎꯅ ꯁꯥꯒꯠꯂꯛꯄ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯨꯗ ꯅꯨꯡꯁꯥ ꯑꯁꯥꯕꯗꯨꯅ ꯌꯩꯔꯛꯄ ꯃꯇꯝꯗꯒꯤ ꯃꯃꯤꯠ ꯃꯅꯥꯗꯨ ꯑꯣꯏꯔꯨꯝ ꯇꯧꯔꯒ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯑꯁ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯏꯅꯥꯎ ꯇꯣꯂꯦꯟ ꯏꯅꯥꯎ ꯇꯣꯂꯦꯟ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯇꯣꯂꯦꯟꯁꯨ ꯃꯃꯤꯠ ꯑꯗꯨ ꯑꯣꯏꯔꯨꯝ ꯇꯧꯔꯒ ꯇꯞꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯅꯤꯡꯊꯦꯝꯗ ꯅꯨꯡꯁꯥ ꯁꯥꯔꯕꯁꯨ ꯃꯃꯥꯏ ꯑꯗꯨ ꯃꯈꯨꯠꯅ ꯈꯨꯝꯖꯤꯜꯂꯒ ꯇꯨꯝꯃꯤ ꯏꯁ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯅꯤꯄꯥ ꯃꯆꯥ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇꯤꯅꯤ ꯃꯁꯤ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯗꯒꯤ ꯍꯥꯏꯅꯤꯡꯗ ꯅꯤꯡꯊꯦꯝ ꯑꯗꯨ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯔꯒ ꯃꯥꯡꯂꯣꯝꯗ ꯂꯩꯔꯤꯕꯗꯨ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄꯅ ꯊꯟꯈ꯭ꯔꯤ ꯃꯈꯣꯏꯁꯤꯡꯒꯤ ꯃꯁꯥꯗꯣ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯔꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜꯒꯨꯝꯅ ꯂꯩꯔꯤ ꯃꯍꯩ ꯃꯔꯣꯡ ꯀꯌꯥꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯜꯂꯕ ꯃꯁꯛ ꯈꯪꯗꯕ ꯎꯍꯩ ꯎꯄꯥꯜ ꯀꯌꯥꯁꯨ ꯄꯥꯜꯂꯒ ꯍꯧꯔꯒ ꯂꯩꯔꯤ ꯇꯣꯂꯦꯟꯗꯤ ꯄꯨꯛ ꯍꯧꯒꯠꯂꯤ ꯆꯥꯛ ꯂꯥꯝꯕꯗ ꯃꯍꯥꯛꯇꯤ ꯂꯣꯏꯔꯕꯅꯤ ꯄꯔꯞ ꯆꯪꯁꯤꯟꯈ꯭ꯔꯤ ꯃꯈꯣꯏ ꯑꯇꯩꯒ ꯍꯧꯔꯝꯕ ꯇꯧꯗꯦ ꯄꯥꯜꯂꯤꯕꯁꯤꯡ ꯑꯗꯨ ꯆꯥꯕ ꯌꯥꯕꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯇꯤ ꯈꯪꯕꯒꯨꯝ ꯇꯧꯏ ꯆꯪꯁꯤꯜꯂꯒ ꯎꯍꯩꯁꯤꯡ ꯑꯗꯨ ꯄꯠ ꯊꯜꯂꯒ ꯌꯥꯅꯨꯡ ꯑꯗꯨꯗ ꯅꯝꯁꯤꯜꯂꯤ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯤ ꯃꯍꯥꯛꯅ ꯆꯥꯕꯗꯨ ꯎꯕꯗ ꯄꯥꯎꯃꯩ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯑꯗꯨ ꯆꯪꯁꯤꯜꯂꯒ ꯎꯍꯩ ꯍꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯄꯠ ꯊꯜꯂꯒ ꯆꯥꯔꯝꯃꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯕ ꯃꯇꯨꯡ ꯈꯦꯒꯠꯂꯛꯂꯤ ꯇꯣꯂꯦꯟꯅ ꯇꯥ ꯄꯥꯎꯃꯩ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯍꯩ ꯀꯌꯥ ꯑꯁꯤ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯩ ꯃꯨꯟꯅ ꯈꯪꯏ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯂꯩꯔꯤ ꯃꯗꯨꯃꯛꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯟꯕꯗ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯗꯤ ꯂꯩꯇ꯭ꯔꯤ ꯃꯁꯤ ꯌꯧꯔꯕꯗꯤ ꯇꯥ ꯄꯥꯎꯃꯩ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯇꯥꯛꯄ ꯆꯦꯃꯌꯣꯝ ꯑꯗꯨ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯌꯥꯎꯔꯛꯂꯤꯕ꯭ꯔꯥ ꯄꯥꯎꯃꯩꯅ ꯆꯦꯃꯌꯣꯝ ꯑꯗꯨ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎ ꯃꯆꯥꯗꯨꯗ ꯌꯥꯎꯔꯒ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯁꯤꯗ ꯂꯩꯔꯤ ꯌꯦꯡꯉꯨ ꯃꯁꯤꯗꯤ ꯈꯖꯤꯛꯇ ꯉꯥꯏꯔꯤꯅꯤ ꯌꯧꯔꯒꯨꯝꯕꯅꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯁꯤꯗ ꯏꯉꯥꯟ ꯎꯔꯤꯕꯁꯤꯅꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯃꯌꯦꯛ ꯁꯅꯥ ꯃꯆꯨꯒꯤ ꯃꯌꯦꯛꯅ ꯇꯥꯛꯂꯤꯕꯁꯤ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯑꯩꯈꯣꯏꯁꯨ ꯄꯟꯊꯥꯕ ꯇꯧꯔꯔꯣꯏꯁꯤ ꯅꯪꯒꯤ ꯂꯥꯏꯔꯦꯜ ꯑꯃꯗꯤ ꯍꯤꯡꯆꯥꯕ ꯀꯤꯕꯒꯤ ꯃꯇꯝ ꯑꯗꯨ ꯅꯠꯇ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯄꯟꯊꯨꯡꯐꯝ ꯌꯧꯔꯕꯅꯤ ꯃꯐꯝ ꯑꯗꯨꯕꯨ ꯌꯧꯔꯕꯗꯤ ꯈꯨꯌꯨꯝ ꯂꯥꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯇꯔꯥꯏꯅ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯕꯁꯨ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯩ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯏꯅꯥꯎ ꯇꯣꯂꯦꯟ ꯂꯥꯎ ꯆꯠꯂꯁꯤ ꯍꯩꯄꯥꯜ ꯂꯩꯄꯥꯜꯅ ꯌꯣꯝꯂꯕ ꯎꯍꯩ ꯀꯌꯥꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯜꯂꯕ ꯃꯐꯝ ꯑꯁꯤ ꯂꯥꯟꯅꯕ ꯇꯧꯔꯁꯤ ꯃꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯍꯩꯄꯥꯜ ꯂꯩꯄꯥꯜꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯜꯂꯕ ꯏꯪꯈꯣꯜꯒꯨꯝꯂꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯃꯐꯝ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ ꯑꯁꯨꯝ ꯂꯥꯟꯊꯣꯔꯛꯏ ꯐꯖꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌꯥ ꯑꯗꯨ ꯌꯦꯡꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯂꯥꯟꯊꯣꯔꯛꯄꯅ ꯃꯃꯩ ꯊꯪꯗꯗꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜ ꯄꯣꯕꯣꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯍꯩꯀꯣꯜꯒꯤ ꯃꯐꯝ ꯑꯗꯨ ꯂꯣꯏꯔꯔꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯇꯣꯂꯦꯟꯅ ꯑꯃꯨꯛꯇ ꯊꯥꯖꯔꯨꯗꯕ ꯃꯐꯝ ꯑꯃꯈꯛ ꯊꯦꯡꯅꯔꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯃꯇꯣꯜꯒꯨꯝꯅ ꯋꯥꯡꯂꯒ ꯂꯩꯔꯝꯂꯤ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯆꯥꯛ ꯌꯨꯡꯅ ꯉꯝꯕ ꯃꯐꯝ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ
ꯌꯥꯝꯅ ꯋꯥꯡꯈ꯭ꯔꯦ ꯃꯐꯝ ꯑꯁꯤ ꯀꯔꯝꯅ ꯂꯥꯟꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯇꯣꯂꯦꯅ ꯑꯁꯨꯝ ꯈꯜꯂꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯊꯥꯖꯔꯨꯗꯕ ꯀꯔꯤꯒꯨꯝꯕ ꯃꯃꯩ ꯏꯁꯥꯡ ꯁꯥꯡꯕ ꯃꯀꯣꯛ ꯑꯗꯨꯅ ꯆꯤꯡꯂꯥꯏꯒꯨꯝꯅ ꯇꯧꯕ ꯃꯁꯥ ꯆꯥꯎꯅ ꯐꯟꯕ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯅ ꯄꯥꯏꯔꯒ ꯂꯩꯔꯤꯕꯗꯨ ꯂꯥꯞꯇꯛꯅ ꯎꯔꯤ ꯇꯣꯂꯦꯟꯅ ꯉꯛ ꯆꯥꯟꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯁꯤꯜꯂꯛꯄꯗ ꯄꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯅꯛꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯈꯪꯂꯤ ꯄꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯇꯩ ꯅꯠꯇꯦ ꯆꯤꯡꯂꯥꯏ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯣ ꯆꯤꯡꯂꯥꯏ ꯀꯣꯜ ꯍꯥꯏꯕ ꯂꯝ ꯑꯗꯨ ꯌꯧꯔꯕꯅꯤ ꯇꯣꯂꯦꯟꯗꯤ ꯚꯥꯞ ꯑꯣꯏꯔꯨꯗꯕꯒꯤ ꯋꯥꯅꯤ ꯄꯥꯎꯃꯩꯅ ꯑꯩꯗꯤ ꯌꯧꯔꯣꯏꯕ ꯈꯟꯕꯅꯤ ꯃꯐꯝ ꯑꯁꯤ ꯑꯃꯨꯛ ꯂꯩꯔꯝꯂꯤ ꯑꯃꯨꯛꯇꯒꯤ ꯌꯦꯡꯒꯦꯀꯣ ꯂꯝꯕꯤ ꯇꯥꯛꯄ ꯆꯦ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯌꯧꯔꯨꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗꯗꯤ ꯈꯪꯏ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯃꯐꯝ ꯑꯗꯨꯗꯤ ꯁꯤꯠ ꯅꯥꯟꯅ ꯇꯥꯛꯊꯣꯛꯄꯗꯤ ꯇꯧꯔꯤꯅꯤ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯃꯈꯣꯏꯅ ꯎꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯤꯡꯂꯥꯏ ꯀꯣꯜ ꯍꯥꯏꯕ ꯆꯤꯡꯂꯥꯏ ꯀꯌꯥꯅ ꯆꯥꯛꯇꯥꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ ꯃꯐꯝ ꯑꯁꯤꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯄꯨꯅ ꯋꯥꯔꯤ ꯀꯌꯥꯗ ꯂꯤꯕꯤꯕ ꯆꯤꯡꯂꯥꯏ ꯀꯣꯜ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯑꯣꯏꯔꯤꯅꯤ ꯇꯁꯦꯡꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯕꯣꯏꯔꯦꯀꯣ ꯑꯩꯗꯤ ꯄꯨꯡꯒꯥ ꯋꯥꯔꯤꯅꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯄꯪꯂꯤꯗ ꯂꯤꯕꯅꯤ ꯍꯥꯏꯔ ꯈꯟꯈꯤꯕꯅꯤ ꯀꯌꯥꯗ ꯐꯖꯔꯕ ꯁꯞ ꯌꯨꯡꯅ ꯉꯝꯂꯕ ꯆꯤꯡ ꯑꯁꯤꯗꯒꯤ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯔꯛ ꯑꯁꯤ ꯐꯥꯎꯗꯨꯅ ꯄꯥꯏꯔꯤꯕ ꯆꯤꯡꯂꯥꯏ ꯀꯌꯥ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯔꯕ ꯁꯪꯕꯥꯟꯅꯔꯕ ꯉꯥꯡꯁꯪ ꯉꯥꯡꯂꯕ ꯑꯃꯨꯕ ꯀꯌꯥꯅ ꯂꯩꯇꯦꯡꯂꯕ ꯃꯔꯥꯡ ꯇꯨꯔꯥꯡ ꯂꯥꯡꯂꯕ ꯆꯤꯡꯂꯥꯏ ꯀꯌꯥꯅ ꯆꯥꯛꯇꯥꯗꯨꯅ ꯁꯥꯟꯅꯔꯤꯕ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯀꯔꯝꯅ ꯇꯧꯁꯤꯒꯦ ꯃꯇꯝꯗꯤ ꯊꯤꯟꯊꯔꯔꯣꯏꯁꯤ ꯆꯤꯡꯂꯥꯏ ꯀꯣꯜ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯌꯧꯉꯝꯗ꯭ꯔꯕ ꯃꯐꯝ ꯑꯗꯨꯁꯨ ꯌꯧꯔꯤ ꯀꯔꯤꯒꯨꯝꯕ ꯊꯤꯟꯊꯗꯨꯅ ꯃꯇꯝ ꯈꯔ ꯍꯦꯟꯖꯤꯟꯈꯤꯕ ꯇꯥꯔꯕꯗꯤ ꯃꯁꯤ ꯃꯥꯏ ꯄꯥꯛꯎ ꯍꯥꯏꯗꯨꯅ ꯅꯣꯡꯗꯝꯗꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯂꯝꯕꯤ ꯑꯃ ꯊꯤꯔꯁꯤ ꯑꯉꯝꯕꯁꯤꯗꯒꯤ ꯀꯔꯝꯅ ꯀꯨꯝꯊꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯇꯣꯂꯦꯟ ꯋꯥꯈꯜ ꯑꯃ ꯈꯪꯂꯛꯂꯛꯏ ꯌꯥꯝꯕ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯆꯤꯡꯂꯥꯏ ꯀꯣꯜ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯑꯃꯗꯤ ꯂꯩ ꯇꯥ ꯄꯥꯎꯃꯩ ꯑꯃꯗꯤ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯅꯈꯣꯏ ꯍꯧꯖꯤꯛꯃꯛ ꯌꯦꯡꯉꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯥꯟꯅꯒꯤ ꯌꯦꯡꯉꯣꯀꯣ ꯅꯃꯤꯠ ꯊꯛꯀꯅꯤ ꯅꯈꯣꯏꯒꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯞ ꯌꯨꯡꯅ ꯉꯝꯂꯕ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯈ꯭ꯔꯦ ꯈꯣꯡꯒ꯭ꯔꯥꯏ ꯆꯅ ꯐꯝꯃꯤ ꯃꯃꯤꯠꯁꯦꯅ ꯎꯏꯁꯟꯈ꯭ꯔꯦ ꯃꯈꯨꯜ ꯑꯅꯤꯃꯛꯇꯨ ꯈꯨꯕꯥꯡ ꯆꯪꯖꯧ ꯇꯔꯥ ꯂꯣꯟꯅꯔꯒ ꯃꯁꯤꯜꯗ ꯀꯔꯤꯒꯨꯝꯕ ꯂꯩꯋꯥ ꯑꯃꯈꯛ ꯁꯣꯟꯈꯤꯔꯝꯃꯤ ꯂꯩꯋꯥꯗꯨ ꯍꯦꯛ ꯁꯣꯟꯈꯤꯕꯒ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯔꯛꯇ ꯐꯥꯎꯗꯨꯅ ꯄꯥꯏꯔꯝꯕ ꯆꯤꯡꯂꯥꯏꯁꯤꯡ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯇꯣꯂꯦꯟꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯃꯤꯠ ꯑꯗꯨ ꯌꯨꯡꯈꯠꯂꯒ ꯌꯦꯡꯂꯛꯂꯝꯃꯤ ꯇꯣꯂꯦꯟꯗꯤ ꯑꯁꯣꯝꯗ ꯂꯥꯏꯁꯣꯟ ꯀꯌꯥ ꯃꯊꯪ ꯁꯣꯡꯂꯛꯇꯨꯅ ꯆꯤꯡꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯇꯣꯂꯦꯟꯅ ꯈꯪꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯤ ꯇꯣꯂꯦꯟꯅ ꯇꯥ ꯄꯥꯎꯃꯩ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯄꯥꯎꯃꯩꯅ ꯃꯔꯛ ꯊꯠꯅ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ ꯅꯪꯒꯤ ꯁꯤꯕꯨ ꯆꯤꯡꯂꯥꯏꯁꯤꯡ ꯑꯁꯤ ꯀꯧꯔꯤꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯃꯊꯥꯗ ꯇꯣꯡꯂꯒ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯀꯨꯝꯕ ꯌꯥꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯒꯅꯤꯗ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯆꯤꯡꯂꯥꯏ ꯇꯣꯡꯕ ꯐꯪꯂꯕꯗꯤ ꯇꯣꯂꯦꯟꯅ ꯇꯥ ꯄꯥꯎꯃꯩ ꯆꯤꯡꯂꯥꯏ ꯑꯃꯕꯨ ꯀꯧꯕ ꯍꯥꯏꯕꯁꯤ ꯇꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦꯅꯤ ꯃꯗꯨꯃꯛꯇꯤ ꯑꯩꯅ ꯉꯝꯂꯣꯏ ꯆꯤꯡꯂꯥꯏꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯅ ꯂꯣꯠꯅ ꯆꯥꯛꯇꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯒꯗꯕꯅꯤ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ ꯂꯧꯁꯤꯡꯅ ꯁꯃꯨ ꯐꯥꯏ ꯍꯥꯏꯕꯗꯨ ꯇꯥꯗ ꯀꯥꯎꯕꯤꯔꯕ꯭ꯔꯥ ꯆꯥꯎꯈ꯭ꯔꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯤꯕ ꯌꯥꯗꯦ ꯃꯈꯣꯏ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕꯅꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯤꯕꯁꯤꯅ ꯏꯊꯣꯏ ꯊꯣꯏꯕꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯎꯔꯣꯏꯗꯕꯅꯤ ꯅꯤꯡꯊꯦꯝꯅ ꯑꯗꯨꯗꯤ ꯇꯥ ꯇꯣꯂꯦꯟ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡꯂꯥꯏꯁꯤꯡ ꯑꯁꯤꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯇꯥ ꯇꯣꯂꯦꯟ ꯇꯝꯅ ꯃꯃꯤꯠ ꯈꯥꯅ ꯃꯨꯟꯅ ꯄꯔꯦꯡ ꯁꯥꯟ ꯄꯥꯏꯔꯒ ꯌꯦꯡꯂꯛꯂꯤꯕꯗꯨꯅ ꯃꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯅꯣ ꯑꯩꯈꯣꯏ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯤ ꯑꯩꯈꯣꯏꯗ ꯇꯝꯕꯤꯌꯨꯗꯣ ꯇꯣꯂꯦꯟꯅ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯆꯨꯝꯃꯤ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯡꯂꯤꯕꯗꯣ ꯆꯤꯡꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯖꯕꯅꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯕꯨ ꯑꯩꯅ ꯇꯣꯉꯥꯟꯅ ꯈꯜꯍꯟꯕꯗꯤ ꯉꯝꯗꯦ ꯅꯤꯡꯊꯦꯝꯅ ꯑꯗꯨꯗꯤ ꯀꯔꯤ ꯋꯥꯈꯜ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯌꯨꯗꯅ ꯇꯥ ꯇꯣꯂꯦꯟꯅ ꯑꯇꯩ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕ ꯑꯍꯨꯝ ꯑꯁꯤꯕꯨ ꯃꯌꯥꯗꯒꯤ ꯃꯩꯕꯨꯜ ꯑꯗꯨ ꯀꯥꯝꯂꯒ ꯇꯥꯡꯒꯣꯏ ꯑꯣꯟꯗ꯭ꯔꯤ ꯐꯥꯎꯕ ꯆꯥꯛꯍꯜꯂꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗ ꯆꯞ ꯌꯨꯡꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯦꯞꯄꯒ ꯂꯩꯔꯔꯤ ꯃꯅꯥ ꯄꯥꯏꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯅꯥꯊꯩꯔꯒ ꯋꯥꯡꯂꯕꯁꯤꯗꯒꯤ ꯀꯨꯝꯊꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯃꯐꯝ ꯑꯁꯤꯕꯨ ꯍꯦꯛ ꯀꯨꯝꯊꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯔꯕꯒ ꯆꯞ ꯃꯥꯟꯅꯔꯒꯅꯤ ꯑꯩꯅ ꯈꯪꯖꯕ ꯑꯃꯈꯛ ꯂꯩꯔꯤ ꯆꯤꯡꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯆꯤꯡꯁꯤꯜꯂꯒ ꯌꯦꯡꯕꯗꯒꯤ ꯈꯪꯕꯅꯤ ꯄꯥꯎꯃꯩꯅ ꯑꯗꯨꯗꯤ ꯏꯅꯥꯎ ꯇꯣꯂꯦꯟ
ꯃꯐꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯀꯨꯝꯊꯕ ꯉꯝꯒꯗꯕꯅꯣ ꯋꯥꯡꯂꯕ ꯆꯤꯡꯁꯦꯝ ꯑꯁꯤꯗ ꯈꯨꯠ ꯑꯁꯤꯅ ꯅꯞ ꯍꯥꯗꯅ ꯀꯨꯝꯊꯔꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯕꯨ ꯂꯩꯔꯤꯕ꯭ꯔꯥ ꯇꯣꯂꯦꯅ ꯃꯗꯨꯃꯛꯇꯤ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯥ ꯄꯥꯎꯃꯩ ꯑꯃꯗꯤ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯑꯩꯈꯣꯏꯅ ꯆꯤꯡꯁꯦꯝ ꯑꯁꯤꯗꯒꯤ ꯀꯨꯝꯊꯕꯗ ꯑꯁꯣꯏ ꯑꯉꯥꯝ ꯁꯨꯡꯌꯥꯎ ꯌꯥꯎꯔꯣꯏꯗꯕ ꯄꯥꯝꯕꯩ ꯑꯃꯈꯛꯇꯤ ꯂꯩ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯄꯥꯎꯃꯩꯅ ꯃꯗꯨꯗꯤ ꯄꯥꯝꯕꯩ ꯑꯗꯨ ꯇꯧꯔꯁꯤꯗꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯣ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏꯁꯤ ꯀꯔꯤ ꯄꯥꯝꯕꯩꯅꯣ ꯍꯥꯏꯔꯣ ꯇꯣꯂꯦꯅ ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏꯗꯧꯔꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯆꯥꯎꯔꯕ ꯍꯤꯡꯁꯥꯕ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯕ ꯅꯠꯇ꯭ꯔꯒꯅ ꯆꯥꯎꯔꯕ ꯂꯥꯏꯔꯦꯜ ꯑꯃꯕꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ ꯉꯝꯂꯕꯗꯤ ꯉꯝꯂꯕꯁꯤꯡ ꯑꯁꯤꯗꯒꯤ ꯇꯔꯥꯏꯅ ꯀꯨꯝꯊꯕꯗꯤ ꯉꯝꯒꯅꯤꯗꯣ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯍꯤꯡꯁꯥꯕ ꯑꯃꯗꯤ ꯂꯥꯏꯔꯦꯜ ꯄꯜꯂꯛꯄꯗ ꯅꯤꯡꯊꯦꯝ ꯃꯛꯂꯥꯛꯀꯗ ꯊꯛ ꯊꯛꯅ ꯏ ꯑꯣꯏꯔꯣꯏꯗꯕ ꯋꯥꯔꯤ ꯈꯨꯝꯂꯛꯂꯝꯃꯤ ꯍꯦꯔꯇꯥ ꯇꯣꯂꯦ ꯅꯥꯇꯩ ꯆꯥꯗꯕ ꯋꯥ ꯉꯥꯡꯂꯛꯀꯅꯨꯗ ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕ ꯑꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯈꯨꯗꯨꯝ ꯆꯟꯒꯗꯕꯅꯣ ꯀꯔꯝꯅ ꯂꯣꯏꯅꯒꯗꯕꯅꯣ ꯃꯗꯨꯗꯤ ꯑꯩ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯩ ꯉꯝꯖꯔꯣꯏꯀꯣ ꯀꯨꯝꯗ꯭ꯔꯕꯁꯨ ꯀꯨꯝꯖꯔꯔꯣꯏ ꯑꯩ ꯑꯁꯤꯗ ꯃꯁꯤ ꯂꯦꯡꯗꯅ ꯂꯣꯠꯂꯒ ꯂꯩꯖꯔꯒꯦ ꯇꯣꯂꯦꯟ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯪꯈ꯭ꯔꯦꯗꯀꯣ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯃꯗꯨꯃꯛꯄꯨ ꯉꯝꯕꯗꯤ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯅꯌꯥꯝꯕ ꯑꯩ ꯑꯁꯤꯅꯤꯅꯤ ꯑꯩꯅ ꯇꯔꯥꯏꯅ ꯉꯝꯒꯅꯤ ꯍꯤꯡꯁꯥꯕ ꯑꯃꯈꯛꯇꯤ ꯑꯩꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯇꯥꯡꯖꯤꯂꯤꯜ ꯆꯥꯎꯔꯕ ꯂꯥꯏꯔꯦꯜ ꯑꯗꯣ ꯃꯗꯨꯃꯛꯇꯤ ꯑꯩꯅ ꯂꯣꯏꯅꯕ ꯉꯝꯒꯅꯤ ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯉꯨ ꯅꯈꯣꯏ ꯑꯅꯤ ꯀꯔꯤꯃꯠꯇ ꯌꯥꯎꯔꯛꯀꯅꯨ ꯋꯥꯍꯩ ꯀꯌꯥꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯂꯦꯟ ꯑꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯊꯜꯂꯕ ꯂꯩꯀꯣꯜ ꯍꯩꯀꯣꯜ ꯑꯗꯣ ꯃꯗꯨ ꯇꯝꯅ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯆꯠꯈꯤꯔꯝꯃꯤ ꯄꯥꯎꯃꯩ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯑꯗꯨ ꯃꯛꯂꯥꯛꯀ ꯊꯛ ꯅꯤꯛꯈꯩ ꯆꯥꯎꯔꯕ ꯍꯤꯡꯁꯥꯕ ꯑꯃꯗꯤ ꯂꯥꯏꯔꯦꯜ ꯑꯗꯨꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯇꯔꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯈꯩ ꯉꯝꯂꯕ ꯆꯤꯡꯁꯦꯝ ꯑꯗꯨꯗ ꯌꯦꯡꯉꯒ ꯑꯗꯨꯃꯛ ꯂꯩꯔꯔꯤ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯔꯛꯇ ꯆꯤꯡꯂꯥꯏꯁꯤꯡ ꯑꯗꯨꯅ ꯑꯃꯒ ꯁꯔꯥꯛ ꯇꯝꯅꯗꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯁꯥꯟꯅꯔꯤꯕꯗꯣ ꯃꯗꯨꯕꯨ ꯌꯦꯡꯅ ꯂꯩꯖꯔꯤ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯑꯁꯤ ꯊꯛ ꯅꯤꯛꯄꯒꯨꯝ ꯇꯧꯔꯛꯏ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯍꯣꯡꯂꯒ ꯇꯣꯂꯦꯟ ꯆꯠꯈꯤꯕꯗꯣꯝꯗ ꯌꯦꯡꯂꯛꯄ ꯀꯥꯜ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯔꯤ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯍꯤꯡꯁꯥꯕꯨ ꯇꯔꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤꯕ ꯆꯥꯎꯔꯕ ꯂꯥꯏꯔꯦꯜ ꯑꯗꯨꯒꯤ ꯃꯅꯝ ꯑꯗꯨꯗ ꯇꯣꯂꯦꯟꯅ ꯅꯞꯇꯨꯅ ꯂꯥꯛꯂꯤꯕꯗꯣ ꯇꯣꯡꯂꯒ ꯂꯥꯛꯂꯤꯕꯗꯣ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯜ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯟꯗꯕ ꯏꯕꯨꯙꯧ ꯄꯥꯈꯪ ꯃꯍꯥꯛꯀꯤ ꯁꯥꯗꯣꯡ ꯑꯣꯏꯕ ꯂꯥꯏꯔꯦꯜ ꯃꯈꯜ ꯑꯃꯈꯛꯅꯤ ꯇꯣꯂꯦꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯅꯥꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯂꯥꯏꯔꯦꯜꯒꯤ ꯃꯅꯝ ꯑꯗꯨꯗ ꯄꯣꯞ ꯈꯨꯕꯥꯛ ꯑꯗꯨꯅ ꯑꯍꯨꯝꯂꯛ ꯊꯥꯏ ꯂꯥꯏꯔꯦꯜ ꯑꯗꯨ ꯁꯤꯗꯅ ꯂꯥꯛꯑꯝꯕꯗꯣ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯄꯥꯎꯃꯩꯒꯤ ꯃꯅꯥꯛꯇ ꯆꯞꯂꯦꯞꯄꯤ ꯑꯅꯤ ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯑꯣꯏꯕ ꯂꯣꯏꯔꯤ ꯅꯤꯡꯊꯦꯝ ꯑꯗꯨꯗꯤ ꯋꯥꯟꯊꯒꯗꯧꯔꯤ ꯃꯃꯤꯠ ꯃꯅꯥꯗꯨ ꯉꯣꯔꯣꯡ ꯎꯡꯈꯠꯂꯒ ꯃꯁꯥꯗꯨ ꯆꯤꯡꯕꯒꯨꯝ ꯂꯥꯛꯄꯒꯨꯝ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯇꯣꯂꯦꯟ ꯑꯗꯨ ꯂꯥꯏꯔꯦꯜ ꯑꯗꯨꯒꯤ ꯃꯅꯝꯗ ꯌꯣꯡꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯁꯤꯅ ꯀꯔꯤ ꯇꯧꯔꯤꯕꯁꯤꯗꯤ ꯃꯀꯣꯛ ꯂꯋꯥꯏ ꯀꯣꯏꯔꯦꯜ ꯊꯛ ꯑꯗꯨꯗ ꯂꯩꯋꯥ ꯑꯃꯈꯛ ꯁꯣꯜꯂꯤ ꯍꯧꯖꯤꯛꯇꯗ ꯆꯤꯡꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯝꯕ ꯄꯥꯈꯜ ꯑꯃ ꯅꯤꯡꯊꯦꯝ ꯑꯗꯣ ꯇꯥꯏꯕꯪ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯄꯒꯨꯝ ꯇꯧꯏ ꯄꯥꯎꯃꯩ ꯑꯗꯨꯁꯨ ꯂꯤꯜ ꯑꯗꯨꯕꯨ ꯌꯦꯡꯅ ꯃꯛꯂꯥꯛ ꯅꯤꯛꯂꯕꯅꯤ ꯇꯣꯂꯦꯅ ꯇꯥ ꯄꯥꯎꯃꯩ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯅꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕꯁꯤ ꯏꯆꯝ ꯆꯝꯕ ꯅꯠꯇꯦꯅꯤ ꯏꯕꯨꯙꯧ ꯄꯥꯈꯪ ꯃꯍꯥꯛꯀꯤ ꯁꯥꯗꯣꯡ ꯑꯣꯏꯕ ꯂꯥꯏꯔꯦꯜ ꯃꯈꯜ ꯑꯃꯈꯛꯅꯤ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯜꯂꯣꯏ ꯍꯥꯏꯕꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯃꯇꯝ ꯑꯩꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯈꯪꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯁꯤ ꯉꯝꯂꯕ ꯆꯞ ꯌꯨꯡꯅ ꯉꯝꯂꯕꯁꯤꯗꯒꯤ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯀꯨꯝꯕ ꯉꯝꯒꯗꯕꯅꯤ ꯄꯥꯎꯃꯩꯅ ꯂꯤꯜ ꯑꯁꯤꯅ ꯆꯤꯡꯁꯦꯝ ꯑꯁꯤꯗ ꯅꯞꯇꯨꯅ ꯀꯨꯝꯊꯒꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯨꯝꯊꯒꯗꯣꯔꯤꯕꯅꯣ ꯑꯩ ꯉꯝꯂꯣꯏꯀꯣ ꯈꯨꯠꯀ ꯅꯥꯟꯊꯣꯛꯑꯒ ꯇꯥꯔꯕꯗꯤ ꯃꯈꯥ ꯌꯧꯕꯗ ꯑꯩꯗꯤ ꯄꯨꯡꯁꯥꯏ ꯁꯥꯏꯔꯒ ꯁꯤꯕ ꯇꯥꯕꯅꯤ ꯇꯣꯂꯦꯟꯅ ꯅꯣꯛꯂꯒ ꯇꯥ ꯄꯥꯎꯃꯩ ꯅꯍꯥꯛꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯂꯩꯔꯦꯜ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯠꯇꯦꯅꯤ ꯃꯁꯥ ꯄꯥꯟꯕꯅꯤ ꯆꯤꯡꯂꯥꯏꯗꯒꯤ ꯇꯥꯗꯕꯅꯤ ꯏꯁꯤꯡꯗ ꯂꯩꯔꯕꯁꯨ ꯂꯦꯝꯂꯩ ꯉꯥ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯕ ꯉꯝꯃꯤ ꯀꯪꯐꯥꯜꯗ ꯂꯩꯔꯕꯁꯨ ꯁꯔꯤꯠ ꯁꯔꯥ ꯊꯧꯕ ꯍꯤꯡꯁꯥꯕ ꯃꯍꯥꯛꯄꯨ ꯉꯝꯅ ꯍꯤꯡꯕ ꯉꯝꯃꯤ ꯃꯂꯪ ꯄꯥꯅ ꯄꯥꯏꯔꯕꯁꯨ ꯆꯤꯡꯂꯥꯏ ꯑꯃꯒꯨꯝ ꯊꯦꯡꯅ ꯀꯣꯏꯅ ꯄꯥꯏꯕ ꯉꯝꯕꯅꯤ ꯇꯥ ꯄꯥꯎꯃꯩ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯃꯇ ꯅꯨꯡꯁꯥ ꯊꯤꯔꯒꯅꯨ ꯍꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯣꯏ ꯁꯥꯊꯣꯛ ꯑꯣꯏꯕ ꯅꯆꯥꯅꯅꯥꯏ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯏꯕꯨꯙꯧ ꯃꯍꯥꯛꯀꯤ ꯃꯤꯡꯈꯥꯏꯕꯨ ꯁꯣꯟꯅ ꯀꯧꯖꯔꯛꯄꯗ ꯅꯍꯥꯛꯅ ꯇꯔꯥꯏꯅ ꯅꯆꯥꯅꯅꯥꯏ ꯑꯣꯏꯕ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯕꯗ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯗ ꯄꯦꯟꯖꯔꯤ ꯏꯕꯨꯙꯧ ꯅꯍꯥꯛꯄꯨ ꯍꯟꯅ ꯅꯆꯥꯅꯅꯥꯏ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯥꯏꯔꯦꯜ ꯑꯗꯨꯗ ꯈꯨꯔꯨꯝꯂꯒ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯤ
Tole na hai baga tau baga malang pala tu da masa panduk laga singlaya magi maungda thiak na pairari panthari gup kharagi matung wang laba mafum adu daki malem lai mai tarari malem lai mai do napin isang sang na hawi marak ta uzau kaya shu hauri ba mafam madu da lai la du na makoy hum no thamnam laga hanna amuk satkri tolen khubang sangju tara lonaraga ibodo pakang mahaki sathok oiri ba lai oiraba lai la du hanna khurum sarami Paumay na among hari nang si aray ba amani nati hay ba siya ikangli ay koy di panasing man sa sabagiwari nga silay riba mafamasid teng na riba pumasi imapok padagi ahan mani haugzig ay koy singlay ko di yaurari ado po ibang ko ay koy nagkari gumakosu kulay do panglaba kanan nga say na hang nagkaw kibalay lado amok kaw ba yara kadra mahaki mateng na ay koy yung pawatilan ba yakadra tole na nok laga ta paumay madukak di kakan ba yaroy 미워이버기 본시다 아목당 거우바 야가니 아이는 사이드 거우키블 라이rel라도 미워이버기 본시다 아목학다니 아이기 본시기디 마학 아목 거우두나 아이기 마땡 빵할라리 마동 따바데 아이나 파날라 거우라바수 마학 라카다바 나트리 마시기 워리 야암나 사운드 라이리 이부도 뻑항어 마학나 마타우 거람나 마시금 라바 징라이금 라바 라이rel라 시도 사독 담키바노 하이바도 matang sabada patjana na naw ni saragi hausik ti ay khoi chinglai kol di yori adu buta da paumaya madi naw ning them chinglai kol la siri na khoi na lanthorak lim mafam ka yadu ki ena section gadabdi mit na kupada ay khoi taibang haksang asibu ut kum na grem keman magamba singlai ngak tani makhoi de singnaru ba yaroi ngak non tharaga sat gadabdi makhoi leiram labasu thaido khotok tana mit yang na yang son tharaga sat gadabdi mit ka hanna lang khalaga yeng loraba soidri kanana kan bangam garabanati toleno hai kya sisna rabanina ningthiama madi pawma yesu wakhal pop launa tajari masadi aki ba madi loina rabi singlai ko la sidi kaya da fasriba taiwa mioi bana sitna da singdok laba umang wamang gumlari saura ba uzaurel kaya su lantak na hawriba laima yasina sinma thumna asang na pi kaya na laite moina hawri makoi singado mafumadu gi fazabado koi budu yeng ni yeng tapna lan thorak nabi useng na usara tong mugumna singlai singado tong na lai hibu ori madu bu uwada tolen gi pukning di khangnung munung sirak lami ta phomai urabra usaw sara tong bu sekum na singlai simasi sauro uwa sigi masamarel da tong laga hibu si aina khallu banama makoi singi wakhaladi makoi da bu hawrak thrabari tayang miwoi bai khoi busu kari su sokoi haibagi wakhal leiraba mani lantoklasi thunamak lantoklasi ai khoi gi khusu khulai do fanglaba kan de singlai si phaba ngambra haibado ai khoi sangeng tawrasi asum nama khoi singado singlai kola do lanthorakli singlai kola si lanthorak patagi makhoi gi panthung pam oiriba khoyum lai ki yagi khusu khulai ni pik thana thamba mafam madudi makhoi ni laptang na dumak urari momin makna adu khwai gi sathiba amana paumai khaktni khangliba tolen su khangjabanati makhoina lagliba panthung phamado yawgada khasik te ngai rabani marak asida angang ba ikheng ga yana isingoina seliba turena makhak thingnari turena sigi maramda mamangi matamda paumai ri mapa mapu hangtak tagi wari khaya tarak pan khanglabani wa silo sili tolena madining thiam gi maramda haidokti nokfe amuksu tausi aduga amuksu karigum mit yengamada ningthiama sida phalap yengi akiba masakni ngangsang nganglaba taibang mioi bagi igum na singoy seliba ikheng turel haibadu masini turel si sam samanati asilebak phauna senba turel amani kari gumbada patan gilamdam su phauna seli turel si tabu ta khrabati mioi ado kari gum matamda hingna halak pa haunati makhoi ahumado turel bara do sangai lubadi asuki matik luba turel amani makhoi na khangje dabagi wani paumai di loina makhanglabani ningthiam mari tolena mang thana sangai panthade paumaya do khongpham semi aduga ningthiam adu tonglom dagi sapu kana mukta paumai ni ilaklami ningthiam adu su masado khongpham sahodawa kariga ta tolena haina amoktang kan lauraga akiwa fanga selebai khing turin irai kallabda mahagadu takri ekta kibami kupta tolena do manga sakmanakri mami manado lauthuk laga hauksikte da takri baning thiam adu lakna kauduna mahaksu ikheng turela duda
song thagadabai tawi adu paumai na tolen gi khudang adu tap launa fai ibungo tolen nang adum na tawi adi nang adum na taw krabdi sori puang mang batari malem taibang pala si mang batari bungo ngai ko ai waram pum namak to loina mak hai gi tolen di khang mangam draba tarak kanu yadraba pirang kaya na mai mum pum do mikop asimak da pung so sori mamai mam adungang sangangi inaw ning them karino ta paumai nang ni inaw gi pusira tawri basi karino ai ginaw piyo karino nang na aduk yamna puksel sengri bado hayo karino hayo paumai masadu pair ga thak thang ni i paumai adu so haifong khangsari mahang ngahak tang ni tole na do ngamna ba phajira ba hoi kiya khairaga thiamna bui damak to khona jari thiamba ya di tole na do tore na do de song thaga da bai kayara khotnai adu paumai ne kan khona badigi tolen gi masado mamai thangri phatha jaba ngamri kap adu tilepri paumai na inaw tolen nangonda ayuwa maka khairi ai khoi gi mang de sili ba tore na si nang muning singdrabrani adu ki matik hairaba amai ba ama oiraga tore na sigi maram na hang na khanglam da ba haibasi ai ta sengna ngai masini ikheng turin haibado asi lebak phau ni sian mani patal gi lamdam bu yaw na sian mani aduga karido nahang ngi haktang wakhal mangli badi tolena ta paumai hai ikheng turin si khangi aduga karigido maramisa sadran hang ai nungsiraba mama bapum na makaina kraba marai bak thiraba inaw adu torela sidi intha kribado inaw piyo tolena do angaw amagi mataw gumna o khonga mapira sena kapsari paumai na nangonda ayuwa amata haigi masigum laba ikheng torela silan gi hairabadi taibang miwoi ba amadi sangani haujik ai khoi tarai ni ikheng torela sigi ising matakta khongdaraga lan bi yaraga dabani ising nasigi matakta irai kali sigi matakta malem leima ida net pagum nai khoi ni yesi tarai ne net laga torela silan bi yaraga dabani ai khoi gi lakmina ba khongbu ama torela sidi intharaga yaibi thawai adu manghal laba matu torela silan bi yagani haidana asi laigi ahakpa misai amakhak leibanani aina tawribasi tolendi ikheng torela sigi maram na ngasi paumai na haibasi ngasi na ahanmani madu pumnamak oiraga su mahakti kappa du lepu yari ikheng torena du yang mapira siena kapsari ta paumai namgi na magna tabra ai ga loina tinaringi matam phawbudi ai gi nauding thiamasi madu na basu halloina sari wasakibado aduga karino nahang tawribasi ai famda haujikti khoyum lagi khusu khlas sana fam laiti ai mafam simak da yum da handra ai gi wasak adunga pangam dabagi ai aroi ba khai bu oi khragi mi hau saw bana sage de khan bata phawai salo la ki ning bathung la bada tara na khusu khulai ki ha du purga na khol mai kai pangkro wai kya si hairaga tole na do mapi oro tan o khonge kapi dipa o ijirabasu matanga sidadi khang mangambagi pangal pum namakto loi khrama mali tole na do paumai adusu bahang taw khi mayamado khalu raga muksu nungai sidi mabitagi piang kya su sintharak adu mahak panthaba tawdi torela dul lalaga matam koina dagi mahaki mangjirak pa posak adu phangna bagi damakta torela dul la dur satri koyum lai kya na thamba khusu khulai thamba madomta mahak adu lami